Manipur Top Channel gi video amta thagasage ngasi phongbase phongda gari lokta tasinbada mari sirei aduga manga soklei Kashmir gi Kishtawar district ta ngasi gari ama aruba lok amada tasinbadagi miyoi mari sikhibaga loinana atopa manga na sokle haina official singna phongdokre official singdugi matung ina miyoi sing adu Palamardagi Sarkhal Temple tamna satpagi lambida thawdok adu thokibani makhoina haiki gari adu aruba lok amada tasinbaduda miyoi mari khudakta sibaga loinana atopa manga na sokhi asopasing adu khudakta Kishtawar district hospital da pukhatlaba matung makhoi ahumgi fibam lubadagi helicopter da Jammu da laiba government medical college da makhatana pukre hainasu official singduna phongdorakli mayam atopa paw mana haji thabak ki paw hairagadi mayam SSC gi CGL gi ama sulae aduga CDS ki su 2020 gi ama lae the form singdo jimak loi thajin ba yarabani maru